Wakan maibung kuki khulgi khunjasing na Meitei khul leitan pokpui maning ching phawba lambi semjilakpagi thabuk satharakpada BSF amadi CRPF ki kangpuna yengduna leisilli haiduna lambi tawkhaikhre. Imphal East District ki khunrakmum kendra ki manung chana leiriba Meitei khul leitan pokpui loksaw lokwal ga thang leiriba wakan maibung kuki khul khunjasing na gampi jang dagi hauraga purum kom khulgi sing phawba lambi sembagi thabuk sangsilakpadagi ngasi leitan pokpui loksaw Meitei lokel yauna lambi sembagi thabuk sangsilakpadagi leitan pokpui loksaw lokol Meitei khulgi khunjasing hauruktuna purum amadi leitan pokpui khul sing ngak senbagi thabuk sathariba CRPF abadi BSF ki kangpuna kuki sing niam lana lambi sembagi thabuk satharakliba adu khangna una thingdriba karigino haiduna BSF amadi CRPF poski Meitei de khunjasing ngasi akanba khongjang changsin khre hari hiramasi ga mari leina leitan pokpui loksaw local village development committee ki secretary wangjam bises na pausi asida phongto rakhibagi matung inadi kampijang saikul lagi hauraga maibung kuki khulgi khunjasing kam sing na tariba purum khul yauna singkak tuna lambi sembagi thabuk satharaki lambi sembagi thabuk asi leptra satharakpadagi purum kom khulgi maring thangbada leiriba leitan pokpui loksaw Meitei local gi singkhong phawu lambi sembagi thabuk satharaki thengna leiriba purum khul asi phawba singkak tuna lambi semjilakpagi thabuk satharaki purum kom khul asi leitan pokpui amadi maibung kuki khul ani ki mayai de leibani adu purum kom phawba kuki sing lambi semjilakpagi thabuk sathabada natana purum kom khul dagi lanthok leitan pokpui Meitei khul maning sing phawba yauna lambi sembagi thabuk satharakibani hairi magna hai kuki sing na Meitei khul yauna lambi sembagi thabuk satharakliba asi khul adu ngak senaba leiriba BSF company 2 ama duga CRPF ki company ama leiriba asina khangna una karigumba athingba ama tapidana lambi sembagi thabuk asi kumang sausina sangsilakibani karigidamakta kuki sing na niam lana Meitei khul yauna lambi sembagi thabuk sangsilakpada thingdribano karigidamakta makhoibu kankhatuna lambi sembagi thabuk tawhallibano haiduna ngasi ayuk pung mapan tabadagi hon leitan pokpui maning chinggi khunja meeoi lising amarom na horaktuna BSF amadi CRPF ki post tamna thomjin ki hairi mahakna makhata na hai khoisaw narbu khunja sing na BSF amadi CRPF post da leiba personal sing na mising mikhai na ina kuki sing na niam kai na lambi sembagi thabuk sangsilakle haibu khangna tuminna leithokiba adu kuki sing bu phongna saugatpani haina yamna kana yaningdaba phongdoktuna purum kom khuldagi leitan pokpui maning sing phawba BSF amadi CRPF sathok sasin tawduna makhoigi sinjaki polam sing amadi atai mari leina polam sing posinpham oiriba lambi gi saruk JCB sinaduna ngasi khunjasing na thoktuna sathok sasin tawbai hankidre hairi magna makhatana hai purum khul asiga hek tainina leitan pokpui loksaw lokul asiga lawpari kunrom leiriba asina kuki sing maram oiduna mamang sahidagi hauna law uba ngamdana leirakibani law uba changki hairabasa security sing na sangba yaroi haiduna athingba piduna leirakibani aduga Meitei sing buna law uba changba yahandana kuki sing gi niam kaina lambi sembagi thabuk satharakpa matamda thingdriba asi misang mikhai naiba thawongni haina khunjasing na pendaba phongdorki Pao asina hai ngasi miyamgi ihau horakpadagi Pao tabadagi Sagolwang police station ki kangpuna laktuna miyamgi irang adu laksinaba hotnabaga loinana makhatana pamdaba thoktok thoktanaba akanba section thawrang thabuk lokhatki loinana atai security force ki kangbu nasu laktuna ngak senbagi thabuk chathaki khunjasingna lambi tawkhaibagi thabuk chathakiba adu su Sagolwang police station ki maikaidagi yamna kanni yaringdaba su phongdoki haidi thiba khangdana leirakhiba meeoi asi bhaksang oina phangle haukiba October 23 ni thokaba namit ka yupung mari taba matamdagi mayumdi thokibadagi thiba khangdana leirakhiba Imphal East District ki taret khul awang leikai degi CS amunau Meitei ngasi ayukpung 13 makhairum taba matamda singthakta asi baksang oinel thauri yalaga leirambadagi imung manung phangba ngamkhre panba yabadi CS amunau Meitei mangkhibaga mari lenin khunrakpum kendragi MLATS Lokesor Singha Imphal East District Police ki SP yauna Meikei edumgi praja miyamna tongan ba mafum kayada thibagi thabuk sathaduna lakhibani thibagi thabuk sathabadu da pung jal moibung phawba sinabagi mathakta drone phawba sinakibani adubu hojik phawbagi oinadi mahak matau karamna sirambano haibagi maram khangba ngamdri hairi Kresna laingak pairingai matamda border fencing matik chana khana bahonarami panghaida hajinduna iramdam iraicha singbu apangba sibana BJP ki thabak oiri ibobi panghaida hajinduna iramdam iraicha singbu apangba sibana BJP ki thabak ama oiribani Congress na laingak pairingai matamda border fencing matik chana khana bahonarami haibasi record na sakhini haina CLP ki leader Okram Ibobi na phongdokre wafam asing asi BT road ta laiba Congress bhavan na pangthokkibada Sardar Vallabhbhai Patel ahanba India ki deputy prime minister gi chama yankai suba mapo kumon amasung Indira Gandhi Iron Lady of India ahanba India ki nupi prime minister gi nifuga mathoi suba laikidaba numit ka mari leinana Manipur Pradesh Congress ka party na pangthokiba ikai khumnaba thoramda phongdokhibani thoram aduda MPCC ki leader president member amasung atai Congress ki saknairaba leader sing ex MP office
वाकरसिंगसु सरुक यादुना सरदार वल्लभभाई पटेलगी मितमदा लेकतुना इकाई खुमनबा उतकी सीएलपीगी लीडर ओक्रम इबोबीना मखा ताना फोंदोखिबदा बीजेपीना कांग्रेसता ताइशिलगा leiba haibasi yamna ikai ningai ni haijinba amadi chinthibana kanaba karisu leiroi Indo Myanmar border fencing karamba matamda hokhiba haiba record ta khudam changdam oina chauna leiribani ing kumja 2010-11 da ihan hana Minister of Home Affairs na kilometer tara border fencing khanaba sanction tawrakhibada icham haina mingthonba organization amana Manipur gi lam mangli haina thingjilakhiba organization gi president adu leiba miyamna khangniba misak amani FMR haibasi hana British India gi matamda kilometer nifudi free visa amata yaudana changhanba yaramba adu Manmohan Singhana India gi Prime Minister oina palinge matamda kilometer tarada hanthekiba adu BJP lengangna tawbani haibasi machin thiba iramda masigi ireicha singbu apangbasi bana BJP gi thaba ama oiribani haiki mahangna makata na hai India na ningkha tamlaba matung tungan maningthau panba state Chamanga ga humfu muk leirambada Manipur su amani apunba India ama oina bahonabada India gi ahanba deputy prime minister oramba Sardar Vallabhbhai Patel na achoba thodang kaya ama lauki haibasi leibak miyam pumbana khangnaraba wafam amani loinana Iron Lady of India haina khangnariba India gi ihan hanba nupi prime minister oikiba Indira Gandhi na mahaki masada I marik ama fawba cheliba fawba India gi apunba saktam integrity da singnarakpa yaroi Kaibe yaroi haina thodang chauna loramba misak amani matamgi matungena India dagi tokhai gi haina state kaya adumak tholaki khudam ama hairabada Punjab ki Sikh organization kaya na Golden Temple bu lanbam oina khusu kulai kaya thamduna India dagi tokhai ragini haina ihau kaya su sagalaki Indira Gandhi na madu tawgunu India gi apun basaktam Kaibe yaroi haiki adu boroi bada yaraktabadagi operation chathaduna organization kaya bu thugai ki masida natana North East sanchi leba state ama oiriba Mizoram dasu matamamada Mizo National Front ki Luchingduna India dagi tokhairani haina ihau kaya sagalaki matam dusu Indira Gandhi na punba India gi saktam Kaibe yaroi haiduna helicopter bombing fawbacha thaki madugi matung yanaba puraktuna major peace accord sign tawnakhibaduna North East natana India gi fawbagi oina peaceful state ama oikhibani asigumba India gi punba saktam unity integrity da singnarakpa yaroi haiba kaya da thodang chauna lorambi anina pamlamba India gi punba saktam ngakpa India gi territorial integrity da singnaba yaroi haiba pandam adu ngakna chatpana leikhidrabi anina apenba oigani haina khalli haiki nauba layeng makhal amana cancer naraba singi punsi sangdok hanba ngamlagani Immunotherapy drug sizinaduna chathaba anauba layeng amagi matengna ngak amasung kokta cancer naraba mioisingi punsi sangdokhanba ngamlagani haina thajanari hiram asigi matangda clinical trial chathabada miyamna kinariba cancer laina naraba mioisingi punsi sangdokhanba ngamlagani haibagi khudam phangba ngamlei chahi taruki mamangda cancer laina leiri haina diagnose tawrabi nupi amada changeng oina immunotherapy drug makhal ama thaba matamda nupi adu hojik fawba hakchangi phibam fana hingba ngamli operation tawduna tumor lauthokraba matungda immunotherapy drug makhal adu tha na changeng tawkhibani hojik fawbagi oina mioi ado amu hana cancer laina nabagi khudam phangba ngamdri tongan cancer makhal kaya leibagi manungda kok amasung ngakta cancer naba haibasi layengbada khwaidagi luna thokpa amasung khudong chadaba laina amani haina laungnari haukiba chahi kunlom laina asina narba mioi sing layengbada ka hena khumang choksin bangam laki ayamba matamda kok amasung ngakta cancer narba mioi sing chahi mangagi manungda sikhiba ngaktani BBC gi report amagi matung ina masagi chahi 38 surabi nupi ama chahi mangagi mamangda cancer nare haiba khangmangam ki hariba nupi adu operation tawduna tumor lauthokuna immunotherapy drug makhal ama thaba matamda hakchangi fibam fana leiri amasung matung tarakpada thoidongna khudong thiningai oidre haina doctor singna phongdokli Cancer layengi matangda thijin humjinbagi thabak chathariba United Kingdom gi Professor Kevin Harrington na hai mioibagi immune system apangal kankhat hannaba immunotherapy drug makhal ama thabada immunity kankhalak tuna cancer mayokna bangami haiba chapchana khangle matung tarakpada cancer naraba mioi kayagi mapunsi kanba ngamlagani haibagi thajaba leire ayamba matamda cancer patient sing layengbada sel ka hena changbaga loinana anaba mioi adugi punsi kanba ngamde anobu matamgi afaba hidak langthak kaya thaduna matam khara punsi sangdokhanba ngamlabasu cancer patient ayamba matam kuina punsi bangamde haujiki anoba immunotherapy drug ama thengnarabanina cancer patient sing gi punsi kanba ngamlagani haina thijin humjinbagi kangbu aduna saruk yakiba London gi Institute of Cancer Research ki report amana phongdokli United States ki researchers sing na thijin bada cancer layeng nabagi anoba pambai ama thengnare infrared LED light na tin oxide ki nanoscopic facts ka yanaraga cancer cell sing hatokpaga loinana atai normal cell sing da akaiba amata thohandanaba thorang lokhale hairi anoba technique asigi matungina light sizinaduna maisa piraga tumor cell sing amangata thohangadabani hairi